Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau mayamgi ban arambai tengol su support tauzai adubu arambai tengol gi chathok chasin tawbada athingba pibiganu haujik lau yeibagi ngakpa drone paiba khotpagi chathok chasin tawri arambai tengol gi luching pural korongan ba khuman gi update gi lakhojarake arambai tengol gi athoba kunmathoi leikidabado kanana kari haibirake nungmata watpa imungdugi hangbibra leihoriba macha sing ekhoina kayam wana larik tamhali Fish Fawbathi ngamdri Laibak kinena thokjarakpa loinamak atadai tahalagadi kana thoklak tawrige masida amuk phadaugi pundaugi tau bibasu kongaini Chief Minister Chaibabu kaino nungtigi pung 3:30 paudawna chaige aduna laibak kan ngamladro maitei lakh 13 hena lairise tangkhaidang thoksine center tada ngambra yengsine lingjeldi manade thokte kamai mai pak tawrige Tampakta Faspa Lauthorakpada Prajagi Kholau Amata Laktaba Sina Takpadi Kukina Tawra Iba Lansi Maite Ekoi Surrender Tawrasi Asini Kanglai Pakapunba Kholau Gavde Tegila Kocherake Silchar Medical College Hospital SMCH da Assam Police na Thomjinduna Irang Tholak Tanabangak Senduna Laikre Hairi Wat Hauriba Ahum Dusu Sina Fangle Asiki Taraga Humdogi Nungtil Pung Anirom Taba Matamda Churchanpur District ki Remdailung Sadu Khoiroi Amadi Thingpul Laimanai Kabui Village Naga Singna Low Yeningai the Kuki Kulai Piba Kun Lom Laklaga Hatlagi Matagum Laklaga no my capsin and attacks at Terakre Todo do the Laibak Fabadagi Low Suriba Sing Adudagi Adubu Kunza Amagi Yumda no my Marupan Kit Haudo Simatunda Muhana talk to Naba Piltauri Kariguma Makacha Taraklabadi Aikogi Miam Kanaba Matauta Batavak Sing Paket Kani Haina Rong my Chief Chairman Association Foothills Chuchanpur and Kangpupi District na Thador Pacherol Amana Kuki Militant Sing Aduna CRPF Amasung Police Camp te attack Tauduna Mapanto Andana Thamnagar Relief Camp Yum Amasung Dukan Sing Tumna Mai Thaduna attack Chathana Batorambani Jiribangi Boro Beka gi Jakura Road Laiba CRPF ki Camp Amada attack Chatharakpada Central Force ki Maikay degi Khud Hanbada Laikidaba Mioi Tara Adu Village Volunteer Amatanate Militant Sing ni Kulai Paiba Sing Aduna CRPF Amasung Police Camp te attack Chathaduna Personnel Sing Mapanto Andana Thamlaga Relief Camp Amasung Dukan Sing Mai Thaba Yauna attack Chathana Batharang Torambani Camp ki Wangmada Khamduna Thamba bulletproof gari adu Makoina Hadna Uhoda Bani bulletproof MPB Adudagi LMG ne attack Tawbadagi Makoi Tara Adu Mafam Adumakta da Sikhibani Haina CRPF ki authority na Sangdorakli Kuthongna Badalai Kidaba Mioi Taragi Manungda Mapanji Churchanpur Dagini Churchanpur Dagi kilometer chani Henalamna Laglaga Karamba Khulnu Makoi Nangagli Base Masigi Mathakta Mioi Tara Sina Sikhiba si CRPF kem Amagi Nakaldani Laikidaba Mioi Tara si Dagi CRPF na AK-47 rifle SLR Amadi RPG na Chingma Fagat Palaikre Village Volunteer Singna Sigumba Sophisticate Kulai Paifam Thokpra Eteka Sida CRPF personnel Amasu Nongmai Maruna Panduna Soki CRPF ki officer Asina Makha Tarduna November Tara Mathoigi Thaudokta Kulai Paiba Kuki Jo Kanglop ki Mioi Tara Sikhibado Makoina Jiribamda Laiba CRPF ki camp adu the attack chathaba matamda camp ki wangmada khamduna leiba CRPF ki bulletproof multi-purpose vehicle amadi gari adu da khinduna leiba light machine gun LMG adu uhodaba natraga pabada yahodabadagi oiba yai numit adu da Jakurado da leiba CRPF camp amadi manak nakpa borobekra Police station animakta khulai paiba sing aduna kan mamong the attack chatharaki makhoi gi pandamdi CRPF amasung police camp the attack chatharaga personnel sing mapan thokpa ngamhandana thamlaga manak nakpada laiba relief camp ki yum sing amadi dukan sing mai thaduna attack chathage haiba asini makhoi gi thaurang adugi matungina CRPF ki camp amasung police station the attack chatharaki maduda makhoina uhodaba bulletproof MPB adugi mathakta khinba LMG aduna attack chatharakli ba khulai paiba sing adu tamna ahan ba nongmai leptana kapsin bada mioi tara adu tu khibani amadi khudakta mafam adu makta da ki atoba khulai paiba sing adudi makhoi ga lakminaba mapang sing sire haiba khangdana CRPF ki camp amasung police station pungkhai amaro nongmai kapsinuna maikai ani gi marakta kan mamong da khuthongna duna laiki maram asina laikhidaba mioi tara village volunteer ni hairiba si chatnaba yaroi thogdo sigi nonganbada security force na khuthongna khiba Jakurador gi mai chakhba yum sing diga si bhakchang Nupa ani gi hakchang phangmangam ki hairiba laikhidaba mioi ani adu Borobekra police station gi manungda lairiba relief camp ta laiba mioi tara gi marakta yawbo oiram ki ataina thiba phangdana lairibani mafam khangdana lairiba sing gi manungda imung ama khakta gi angang ahum yauna mioi taruk thiba khangdana lairi marak asida
Jofa Global Network haiba Chin Kuki Mijo Zomi ki body amana Jiribamda Laikidaba Miyoi Tara ado Mar Drive ki village volunteer sing ni haina Maral Siradun Laikidaba sing ado militant nate Micham Ngaktani Masagi Kul Ngakchabani Misi Asigi Matangda Bara Sarkarna Tijinduna Chenaba sing Puthokadabani Loina Manipur Sarkarna Laikidaba Miyoi Tara Asigi Imung Manungda Matik Chaba compensation Pigadabani Haidi Neo-colonialism gi Machat Manabadagi Kuki terrorist free Tharibra Miramdagi Changlakhiba refugee Chin Kuki Jo narco terrorist singna Manipur gi miyam gi mathakta landarakpada Yumbu Mitei miyam maike salai khangdana lanjenare refugee singi mafamda laibak amadi miyamna khu kunduna khut lonaduna mamitagi mapi sintharaga makhoibu hatpiganu ekhoibu phabiganu nakhoina faraga pukiba sing tekta kaidana minungsigi miyengda thadokpira u haibagi kaf laubagi kholauna nillabasu refugee singna tabiba leitre Logi wang madangam khai lansin duna changlakhiba refugee kuki singna yelhomi mitei sing bulamda masigi miyoi nate nakhoina lamgi mapuni haiduna lau mapu yongna tanbagi thodok chathabada mitei singna maramdamda michel oiraba fawba lengakpa singna karisu tawba ngamdana fam konduna leiriba sikari maramgino haibasini Manipur India ki border state ni adubo state asida mitop refugee singna landaraktuna makhoigi maning tamba leiba ama semnaba war crime chathabada chinban kangba tawduna lila yengbagum leithokli Wathok asegi waroshin puraknabani haiduna security personnel lising humfu hena thajilakhraba matung nohona na amuk CAPF ki ahenba company kaya thajilakre masing yamlaba central forcing asina terrorist khuzok ama laksin mangamdana leiri India government ki thawong asi state ki summit londa akaiba pibadana tana lamdam asi lanmina langoi chansinduna thamlaga terrorist singbu ngak senduna mitei miyam gi khongul malengi leimaidagi mutkina basillabra haibagi chingnaba wahang leirakli Refugee Kuki terrorist singna Manipurda neo-colonialism gi thawong chathariba sida India government na tumina leibagi maramdi India na Manipur bu neo-colonialism chathaduna loilam leiba amagumna thamkhiba oibadagi miramgi kanglup singna colonialism gi thausil chatharakpada wakhalon amadi lamchat manaba oibana karisu leitana khalibra haibasini India ki luchingba singi mafamda Racism gi wakhalon leitaba amadi namduna lawsin bikraba Manipur bu India gi mapung phaba state ni haina lawba ngamlabadi refugee kuki terrorist singna racism war crime chathariba sida tumina yengduna leithoklamloi aduga amaromdana India na Manipur bu 1949 da namlaw lawsin khibani Manipuri singna amuk hana pre-merger gi status cha laijarage haibagi kholaw dudi India lengang na yaba ngamde kholaw ase lawba amadi khongjang changsin ba miyoi singbudi tongan ba terrorist extremist Insurgency natraga lana lamjing bikrabasing haibagi mingthol piduna awu ba hatpa amasung fabagi thabak chathari aduga mirai baktagi logi wangmada changsillagliba Chin Kuki Jo terrorist singbudi India lengang na terrorist oina lawba ngamde leibak thugainaba landa duna micham miyam tura tuna hatpa yum kai mai thaba mi faraga ransom Tanba amadi huran chinthi lutpat tawbagi crime sing chathariba sidi kuki amasung mitei anigi marakta thokpa wathokni nakalani maki miyoi sing wari sanaraga warosin purakani haiduna khongrai niktuna mitei miyam mutkiba ngaiduna leiriba si laibak thibani India government na Manipur gi miyam da akhaba miyeng na yengliba si discrimination ni haibada haiman bathoklaroi isam samna hairabadi India gi lengakpa singna Manipur gi miyam bu makhoi yeknaba oina lawba aduga leibak thugaina balandaragliba singbuna makhoi gi marup oina lawba gi thausil chathaba oirabadi miyam na kari firip lawgadage haibadu khanaba matam yore Lengang na maraibak maramdam ngaknaba yengnaba sing alan thengnariba khunja khul ngakpa singbu awu ba miyoi sing amadi khuchu khulai sing fabagi thabak chathabana makhoi gi tangai fadaba thabak oiri aduga landaragliba singbuna ngak senbagi thabak chathabagi manung channa tampaki irang leiba mafam ni haiduna police station tarukna konba mafam singda center lenga ki Ministry of Home Affairs na ngarang Disturbed area lauthokuna Armed Forces Special Power Act 1958 thamjinuna mitei miyambu Yotlaw kolaw thangjinduna awu faba amadi hatpagi lalong chatharakhiba sina maram oiraga mitei miyam tura tuna hanaba chatharakliba si tangdu leitaba puraknaba natte proof ki kangkhol muthatnaba hotnaba thausilni haina lawroidabagi maram leibra haibasini